ꯅꯨꯡꯁꯤꯕ ꯀꯧꯕ ꯂꯥꯏꯃꯥꯒꯤ ꯈꯨꯠꯇꯒꯤ ꯑꯩꯅ ꯅꯪꯕꯨ ꯅꯝꯗꯨꯅ ꯃꯨꯟꯒꯅꯤꯌꯦ ꯉꯝꯗ꯭ꯔꯒꯅ ꯑꯩ ꯅꯪꯒꯤ ꯅꯃꯥꯡ ꯊꯥꯗꯨꯅ ꯁꯤꯒꯅꯤꯌꯦ ꯇꯥꯗꯣꯏ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯈꯪꯂꯛꯑꯣꯏ ꯂꯥꯎꯔꯅ ꯀꯩ ꯁꯣꯅꯣ ꯉꯥꯏꯔꯤꯀꯣ ꯅꯤꯄꯥꯜ ꯁꯨꯕ ꯃꯄꯣꯛ ꯑꯩ ꯉꯥꯏꯒꯦ ꯍꯦ ꯍꯨꯔꯥꯟꯕ ꯅꯪ ꯆꯠꯀꯦꯔꯥ ꯆꯠꯂꯣꯏꯔꯥ ꯅꯪ ꯅꯪ ꯍꯦ ꯅꯪ ꯍꯥꯠꯀꯗꯕꯅꯦ ꯑꯩꯅ ꯅꯪ ꯁꯣꯝꯒꯤ ꯁꯥꯏꯒꯤ ꯄꯣꯠꯁꯤꯕꯨ ꯀꯌꯥꯗ ꯂꯩꯕꯤꯔꯛꯄꯅꯣ 10 lakhs 15 lakhs 20 ꯌꯣꯈꯣꯛꯅ ꯄꯥꯏꯔꯒ ꯀꯟꯊꯠꯂꯛꯇ꯭ꯔꯤꯗꯣ ꯅꯔꯥꯏꯕꯛꯇꯣ ꯏꯪꯕ꯭ꯔꯥ ꯁꯥꯕ꯭ꯔꯦ 요코 까이나 무시 ꯅꯪꯒꯤ ꯋꯥꯁꯛ ꯉꯥꯛꯇꯨꯅ ꯅꯤꯡꯊꯣꯏꯒ ꯂꯨꯍꯣꯡꯉꯒꯦ ꯑꯩꯒꯤ ꯏꯁꯥꯅ ꯏꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯅ ꯁꯤꯃ ꯄꯥꯝꯃꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯁꯨꯡꯃꯟ ꯃꯟꯇꯤꯛꯅꯗꯅ ꯃꯄꯥ ꯑꯩꯅ ꯄꯤꯔꯛꯄꯅꯤ ꯍꯟꯗꯛ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤꯗꯤ ꯑꯩꯒꯤ ꯁꯦꯅ ꯂꯩꯕ ꯌꯥꯔꯝꯗ꯭ꯔꯦꯅꯦ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯉꯥꯡꯕ ꯒꯨꯂꯥꯞꯁꯤꯗꯤ ꯂꯩꯅꯥ ꯑꯃꯇꯪ ꯀꯦꯟꯈꯤꯕꯗ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦꯀꯣ ꯅꯆꯥ ꯅꯨꯄꯤ